Amayambu, Manipur Logical Trader Channel sila taram nokseri adong ngasigi video si kugi trading mindset and I am na toina panbudo kari mindset lai taragadi mayam successful oigani consistent oigani habdo maduni ay ngasigi video sila na inadoi si ado hari trading mindset se tara lai ko tara ay samla pa tara ka khaijabani mayam lai ko ay tara si khak nei na si ngasigi oina di ado hari trading mindset tara se yaudro gidine consistent successful oibsa profitable oibsa ngam oiba mayam ko adana यारगदी कोई सिगी ट्रेडिंग माइंडसेट तारा समतंग मयाम नैना सिंग सिगी होने देखो अदा अहान ब ट्रेडिंग माइंडसेट से कइन हम दंदा पेशेंस है को खांग बकन बंगाई बकन बसी मसियम मरु ओय अदो खांग बकली ने हाइतारगा लॉस ता कोई मांग का न खांग बकन बदे कांदे प्रॉफिट और कान खांग बकन बसी सिम तंग बियो याम सिंपल होय बनी को कोई प्रॉफिट और कान खांग बकन बा लॉस और कान सस थोक को अदो लॉस तदी याम कोइन खांग नै म्याम अदना याम कोइन लॉस खांग बे मुहता प्रॉफिट कोइन खांग मंगम ट्रेडिंग स्टॉप लॉस का ता सत तंबियो अदुगा मथंग सिदे कोई डिसिप्लिन हाइबनि को कैदौगे हाम तुमदा खितंग लॉस लखम तुमदा सेटअप ताबोय तादबो हेता संगजन पंगसिन ओवर ट्रेडिंग यम तौबसे मसी फतेबा अदना यारिगैदी ओवर ट्रेडिंग तौब इसागी डिसिप्लिन आइगी सेटअप चाना देबिसा सि सेटअप की मतुंग नि पियो रिस्क मैनेजमेंट फजन मेंटेन तौ सेम मथंग ला आनी को रिस्क मैनेजमेंट से असुकी मरी ओय को खोइना खाली से काइनो हाम तुमदा खोइना चांगी खुदिंग प्रॉफिटेबल ओइदि यादि नि खाले प्रॉफिट या तो उये मांगदा प्रॉफिट आना उब मौता आइगी रिस्क सिनी रिवार्ड सिनी हाबजा ज्ञान फजन ताना रिस्क रिवार्ड येकपगी कोगी ट्रेडिंग व्यू टूल हम यावि ना तो तरगा आई रिस्क सिनी रिवार्ड सिनी आइना मांग कांदा सि मांगनी चंगु तमदा तोंकान सि तोंगनी हाबदा सि फजना हन कैलकुलेट तौबिरो अदुगा डिसिप्लिन लाइन संबियो हाबने को मथंग असिना मु कइनो हाब तमदा कोगी इमोशनल कोगी कंट्रोल से का हेन ngam de सि से हम लूजिंग ट्रेड तक तौवेबा को हाइदि ऐसे पैसा से मांग भावले सुम अखोगी सुमांग दरे हान रुपा लिसिंग तरा हापसान एग्जांपल ने को रुपा लिसिंग तरा हापसान नै सुमांग दरे रुपा लिसिंग तरे मांग या त अखोगी सिनगा फाइन लानी चिनथिरा नि को कैदो वेगे आई होजिक 3000 बु मांग सुमांग जरगे दम थमगे ना थमगा यावे सि इमोशनल कंट्रोल याव दो मी थोंग नि मसी यारिगेदि तौबिगनो को अदुगा पथंग दिना कोई फोकस ऑन प्रोसेस है कोई नसाई हाइबदो सेटअप मम थंबियो इन सेटअप मम थंबियो है को सेटअप से याव दगदि यादे फर्स्ट सेटअप इसागी सेटअप हम ताना होना बसिगी आई पैटर्न बो ट्रेड तौ तारगा सु नत्र कोई वॉल्यूम प्रोफाइल बु ट्रेड तौ तारगा सु एसएमसी कन्सेप्ट बु ट्रेड तौ तारगा सु हाई आई सेटअप हम फजन थंबीबा सेटअप तो फजन फॉलो तौबा फजन स्ट्रिक्ट डिसिप्लिन हम यार फॉलो तौबो सेटअप तारगा दि संबीदबा सिनि को खोइन हाइजनिंग से अदुगा मथंग दना खोइन कंटीन्यूअस लर्निंग है खोइजे खोइना मैम स्माइना वीडियो सेमे लोय खंग है लोयरमनी हाबदो अदुदि नते अखोइजु खंग लोइद्री तमजल्ली को अजा नाइतना खोतना मैम तमनी होजिसु मैम दगे ममु तमी ओजा मदे ममु तमी हादि सिगी प्रोसेस से तौरगा आई सेटअप हम सा अखोगी ताजरकनी हाई सेटअप से दम दे जानम दे मी तो पम जानम दे अदो आई ओइने जाना जर कंसिस्टेंट ओइबा ngam हाबदा अदुनेबा अदुगा मैम हाइने को कंसिस्टेंट ओइ नंग प्रॉफिट तो स्क्रीनशॉट उठ्रि खैगिनो स्क्रीनशॉट उठपा थैदोंग मथौ तादे खले को हाइदि आई सागी फंगजब अर्निंग जिव नंग तोलो क्याम चाइ हाइदि ओजा ओरगा तोलो क्याम चाइ हाइजे आई बैंक बैलेंस सि चंगे हाइबजिबो कनो दगा खुये फेसबुक पे स्क्रीनशॉट ता थागना बरो मैं हाइदि अर्निंग तौरे करिगुंबा अर्निंग तौसे कमाइना अर्न तौगे नंग करम इंस्ट्रूमेंट ता तौ हाइबदि हंबिरो नतबिदा स्क्रीनशॉट थागद्रि कगिनो दा तोलो की स्क्रीनशॉट थागद्रि कगिनो हाइबदो अदुदा लाकानि को मैम हाइदि चमानै से आइगी इनकम लाखै मोंग ने क्या लाइनो करोम दे लाइनो आई मल्टीपल सोर्स ऑफ इनकम मैम हम लेरम बसे का अदना सिमदि खै स्क्रीनशॉट का थागलि सिदि कमाइन तौगे हाब तमदा खैना कनो हाइतारे को खैगी लई मी सिंगे स्क्रीनशॉट थागलगा फॉलोवर खोम बादो तौबो मैम हम लेबा अदु आई पामजदन तौबनि आई असेंगिदि आइगिदि आइगोंदा फंगप नॉलेज मैम हाइगदर को नॉलेज तो आई मैम द खिदंग शेयर तौजगे तौबनि आइगोंदा सिदा मैमना सिदा आइगोंदा लाइक तौबो सब्सक्राइब तौबो फॉलो तौबो अदु केम खंदे आइगी तौबोम तौबदो आई सु मैम ताक्सबनि अदु करिगुंबा सिक मैम से कानै हाइतागदि फरे आइगोंदा को अदु नतबिदा अखोइना स्क्रीनशॉट लो गाय आई मैम द वैलिडेट तौबि मथौ कैसु तादे खले आइदिगिदि मांगिबा मैम द आइगोंदसु मांगिबा मैम आइगोंदा तम कांदा स्कैम तौगिबा मैम तो अदु मैम द थोक्तनबा तौबने दना लाइक ति तौबिरंगना सब्सक्राइब तौबिरंगना को मैम अदुबो सोमदा थांgai सेंगना कानै हाइतागदि दम तौबम थोकने खनबा मैम द तौबिरंग अदुदि मथंग अमु येंगसि को कंटीन्यूअस लर्निंग हाइसे कोइसे दम लर्न तौवे ना हाइबदो मी अमदे मु ट्रेडर अमदे अममु तमगानी मसे सुमाइना क्यूमुलेटिव ओइन इसागी पर्सनालिटी कैरेक्टर म सेमगत पैता कोइ ट्रेडिंग अखोगी बिहेवियर से सेमगत नि को अदुग मथंग द कोइ फ्लेक्सिबिलिटी है को फ्लेक्सिबिलिटी सिगी मथंग द इखितंग हाइजगे अखोइना कमाइन तौगे हम तमदा
ꯍꯧꯖꯤꯛꯁꯦ ꯃꯥꯔꯀꯦꯠꯀꯤ ꯑꯋꯥꯔꯁꯦ ꯆꯦꯟꯖ ꯇꯧꯗꯣꯔꯦꯀꯣ ꯑꯗꯨꯅ ꯆꯦꯟꯖ ꯇꯧꯗꯣꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯥꯔꯀꯦꯠꯇ ꯄꯥꯔꯇꯤꯁꯤꯄꯦꯟ ꯃꯌꯥꯝ ꯂꯩꯔꯝꯕꯗꯣ ꯑꯗꯨꯁꯨ ꯆꯦꯟꯖ ꯇꯥꯔꯅꯤ ꯑꯅꯧꯕ ꯃꯤ ꯀꯌꯥ ꯑꯃ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯝꯕ ꯋꯥꯔꯀꯤꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯌꯥ ꯑꯃꯁꯨ ꯆꯪꯉꯛꯑꯅꯤ ꯑꯗꯨꯅ ꯃꯥꯔꯀꯦꯠꯇ ꯐ꯭ꯂꯛꯆꯨꯌꯦꯁꯟ ꯈꯔ ꯂꯩꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯉꯁꯥꯏꯒꯤ ꯆꯦꯟꯖ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯐ꯭ꯂꯛꯆꯨꯌꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯦꯠꯑꯞꯁꯦ ꯍꯥꯟꯅ ꯄꯨꯡ 7ꯗ ꯆꯥꯟꯅꯔꯝꯃꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯨꯡ 1 ꯁ꯭ꯋꯥꯏꯗ ꯆꯥꯟꯅꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯆꯦꯟꯖ ꯂꯥꯛꯈꯤꯅꯦꯕꯀꯣ ꯆꯦꯟꯖ ꯂꯥꯛꯄꯗꯣ ꯈꯤꯇꯪ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯅ ꯁꯦꯠꯑꯞꯇꯣ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅ ꯁꯤꯗ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯆꯦꯟꯖ ꯈꯤꯇꯪ ꯇꯧꯕ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯐꯦꯛꯇꯔ ꯏꯟ ꯇꯧꯔꯛꯈꯤꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯆꯦꯟꯖ ꯇꯧꯕꯤꯔ ꯈꯤꯇꯪ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯦꯠꯑꯞꯁꯦ ꯆꯦꯟꯖ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯑꯒꯁꯨ ꯑꯗꯨꯁꯨ ꯐ꯭ꯂꯦꯛꯁꯤꯕꯜ ꯈꯤꯇꯪ ꯑꯣꯏꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯟꯐꯤꯗꯦꯟꯁꯁꯦ ꯑꯩꯅ ꯆꯪꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇ ꯑꯩ ꯆꯪꯉꯤꯁꯦ ꯆꯪꯉꯨꯔꯀꯥꯟꯗ ꯍꯦꯛꯇ ꯑꯁ ꯑꯩ ꯁꯣꯏꯔꯦꯗꯣ ꯍꯦꯛꯇ ꯈꯜꯂꯛꯄꯒꯨꯝꯕ ꯀꯟꯐꯤꯗꯦꯟꯁꯁꯦ ꯋꯥꯠꯂꯛꯄꯒꯨꯝꯕ ꯌꯥꯝ ꯇꯧꯋꯦꯕ ꯇ꯭ꯔꯦꯗꯤꯡꯗꯗꯤ ꯌꯥꯔꯤꯈꯩꯗꯤ ꯀꯟꯐꯤꯗꯦꯟꯁ ꯌꯥꯎꯕꯤꯌꯣ ꯃꯥꯡꯉꯁꯨ ꯀꯟꯐꯤꯗꯦꯟꯁꯇ ꯃꯥꯡꯕꯤꯌꯨ ꯇꯣꯡꯉꯁꯨ ꯀꯟꯐꯤꯗꯦꯟꯁꯇ ꯇꯣꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯒꯅꯤ ꯑꯗꯨ ꯃꯥꯡ ꯀꯥꯟꯗꯅ ꯀꯟꯐꯤꯗꯦꯟꯁꯁꯦ ꯋꯥꯠꯄꯩ ꯇꯥꯏꯞꯇꯒ ꯍꯦꯛꯇ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯃꯤꯠꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯁꯤꯗ ꯇ꯭ꯔꯦꯗ ꯑꯗꯨꯝ ꯆꯪꯉꯤꯁꯦ ꯑꯩꯒꯤ ꯔꯤꯛꯁ ꯁꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯌꯧꯗ꯭ꯔꯤꯐꯥꯎꯗꯤ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯣꯞ ꯂꯣꯁ ꯌꯧꯔꯀꯥꯟꯗ ꯍꯤꯠ ꯇꯧꯖꯈꯤꯕꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯀꯩꯅꯣꯝ ꯍꯥꯞꯆꯤꯟꯕ ꯃꯈꯥꯒꯨꯝꯕ ꯈꯤꯇꯪ ꯀꯨꯝꯊꯔꯦꯅ ꯑꯩꯈꯣꯏꯒꯤ ꯑꯦꯚꯔꯦꯖꯤꯡ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒ ꯄꯣꯖꯤꯁꯟꯁꯦ ꯑꯅꯧꯕ ꯍꯥꯞꯆꯤꯟꯗꯅ ꯈꯣꯠꯇꯅ ꯍꯦꯟꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯕꯗꯣꯀꯣ ꯑꯩꯅ ꯇ꯭ꯔꯦꯗ ꯆꯪꯉꯤꯁꯦ ꯏꯁꯥꯒꯤ ꯔꯤꯛꯇ ꯆꯪꯖꯕꯅꯤ ꯏꯁꯥꯒꯤ ꯔꯤꯋꯥꯔꯗ ꯆꯪꯕꯅꯤ ꯀꯅꯥꯝꯇꯅ ꯐꯦꯛꯇꯔ ꯇꯧꯗꯦ ꯏꯃꯥꯟꯅꯕꯅ ꯁꯤ ꯍꯥꯏꯔꯛꯇꯅ ꯑꯗꯨꯒ ꯃꯌꯥꯝ ꯇꯤꯞꯁ ꯌꯥꯔꯤꯈꯩꯗꯤ ꯂꯧꯕꯤꯒꯅꯨꯀꯣ ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯇꯤꯞꯁꯀꯨꯝꯕꯁꯦ ꯌꯥꯔꯤꯈꯩꯗꯤ ꯁꯨꯡꯂꯧ ꯂꯧꯕꯤꯒꯅꯨ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯩꯖꯔꯒ ꯑꯩꯅ ꯇꯝꯖꯔꯒꯀꯣ ꯂꯔꯅꯤꯡꯁꯦ ꯇꯧꯖꯔꯒ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨꯁ ꯂꯔꯅꯤꯡ ꯍꯥꯏꯗ ꯂꯔꯅꯤꯡ ꯇꯧꯖꯔꯒ ꯏꯁꯥꯒꯤ ꯔꯤꯛꯁꯇ ꯃꯥꯡꯉꯦ ꯑꯩꯒꯤ ꯇꯣꯡꯉꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯪꯕꯤꯌꯣꯕ ꯃꯤ ꯑꯃꯅ ꯄꯩꯁꯥ ꯌꯥꯔꯒꯁꯨ ꯊꯥꯗꯕꯤꯒꯅꯨꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯥꯝ ꯂꯨꯔꯕꯅꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯇ꯭ꯔꯦꯗ ꯆꯪꯕꯅꯤ ꯑꯩꯅ ꯃꯥꯡꯍꯟꯖꯕꯅꯤ ꯑꯩꯅ ꯇꯣꯡꯍꯟꯖꯕꯅꯤ ꯈꯟꯕꯤꯌꯣ ꯑꯩ ꯏꯃꯥꯟꯅꯕ ꯁꯤ ꯍꯥꯏꯔꯒ ꯇꯧꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯏꯁꯤ ꯇ꯭ꯔꯦꯗꯔꯁꯤꯅ ꯁꯤ ꯍꯥꯏꯔꯛꯄꯅꯤꯒ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯐꯣꯂꯣ ꯇꯧꯔꯁꯤꯅ ꯃꯉꯣꯟꯗ ꯇꯥꯏꯅꯕꯒꯨꯝꯕ ꯅꯠꯇꯦꯕ ꯅꯪ ꯅꯁꯥꯅ ꯐꯣꯂꯣ ꯇꯧꯖꯔꯨꯕꯅꯦꯕꯀꯣ ꯅꯁꯥꯒꯤ ꯁꯦꯠꯑꯞ ꯁꯦꯝꯖꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯡꯍꯟꯖꯕꯅꯤ ꯑꯩꯅ ꯇꯣꯡꯍꯟꯖꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯝꯇꯪꯗꯤ ꯈꯪꯕꯤꯌꯨ ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯥꯁꯀꯤ ꯄꯣꯏꯟꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯇꯔꯝ ꯐꯣꯀꯁ ꯍꯥꯏꯀꯣ ꯂꯣꯡ ꯇꯔꯝ ꯐꯣꯀꯁ ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯡ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯦꯗꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯒ ꯇ꯭ꯔꯦꯗꯔꯁꯤꯡꯁꯦ ꯈꯟꯕ ꯑꯃ ꯂꯩ ꯀꯩ ꯈꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ 100 ꯃꯤꯇꯔ ꯔꯦꯁꯀꯤ ꯇꯥꯏꯞꯇ ꯈꯜꯂꯦꯕ ꯕꯠ ꯑꯗꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯇ꯭ꯔꯦꯗꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯥꯊꯣꯟꯅꯤ ꯇꯞꯅ ꯆꯦꯜꯂꯒꯁꯨ ꯆꯦꯟꯕꯗꯤ ꯂꯦꯞꯄꯤꯗꯕꯀꯣ ꯑꯗꯣ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯇ꯭ꯔꯦꯗꯤꯡꯗ ꯑꯁ ꯑꯩ ꯊꯥ ꯑꯃ ꯇꯧꯔꯝꯃꯦ ꯆꯍꯤ ꯑꯃꯅꯤ ꯇꯧꯔꯝꯃꯦ ꯆꯍꯤ ꯑꯃ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗ ꯑꯁ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯗꯦ ꯍꯦꯛꯇ ꯇꯣꯛꯊꯣꯛꯄꯒꯨꯝꯕꯁꯦ ꯏꯖꯤꯂꯤ ꯒꯤꯞ ꯑꯞ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯦꯁꯦꯟꯁ ꯂꯩꯇꯕ ꯑꯗꯨꯅ ꯍꯩꯔꯀꯥꯟꯗꯗꯤ ꯃꯇꯣꯝꯗ ꯑꯩꯈꯣই ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯀꯅꯤꯀꯣ ꯉꯁꯥꯏ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯒꯠꯄ ꯃꯌꯥꯝꯗꯣ ꯃꯇꯣꯝꯗ ꯂꯥꯛꯆꯒꯅꯤ ꯂꯣꯁꯁꯨ ꯂꯥꯛꯀꯅꯤ ꯄ꯭ꯔꯣꯐꯤꯠꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯤꯠꯅꯗꯤ ꯍꯦꯟꯅ ꯆꯠꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ 100 ꯃꯤꯇꯔ ꯔꯦꯁ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯡꯁꯤꯗ ꯃꯥꯔꯥꯊꯣꯟ ꯆꯦꯟꯕꯩ ꯇꯥꯏꯞꯇ ꯆꯦꯟꯕꯤꯌꯨ ꯇꯞꯅ ꯑꯣꯏꯇꯥꯔꯒꯁꯨ ꯑꯜꯇꯤꯃꯦꯠ ꯒꯣꯜꯗꯤ ꯀꯩꯅꯣ ꯁꯛꯁꯦꯁꯐꯨꯜ ꯇ꯭ꯔꯦꯗꯔ ꯑꯣꯏꯕꯗꯨꯅꯦꯕ ꯑꯗꯨ ꯈꯜꯂꯒ ꯆꯦꯟꯕꯤꯌꯨ ꯃꯤꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯒꯠꯂꯛꯏꯅꯤ ꯂꯦꯝꯕꯣꯔꯒꯤꯅꯤ ꯊꯧꯔꯤꯅꯤ ꯀꯥꯏꯗꯣ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯕꯤꯒꯅꯣꯕ ꯍꯥꯏꯗꯤ ꯑꯁꯤꯅ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁꯐꯨꯜ ꯇ꯭ꯔꯦꯗꯔ ꯑꯃ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯃꯇꯦꯡ ꯀꯩꯁꯨ ꯄꯥꯡꯗꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯁꯥꯒꯤ ꯄꯦꯖꯇ ꯆꯠꯄꯤꯌꯨ ꯑꯩꯅ ꯍꯥꯏꯕꯗꯣꯀꯣ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯒꯤ ꯄꯦꯖ ꯑꯃꯃꯝ ꯂꯩꯖꯩꯕ ꯃꯥꯅ ꯍꯥꯟꯅ ꯇꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯅ ꯍꯥꯟꯅ ꯇꯥꯟꯈ꯭ꯔꯦ ꯑꯩꯗꯤ ꯇꯥꯜꯍꯧꯗ꯭ꯔꯦꯒ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯐꯤꯌꯔ ꯑꯣꯐ ꯃꯤꯁꯤꯡ ꯑꯥꯎꯠ ꯀꯥꯏꯗ ꯇꯥꯟꯖꯁꯅꯨ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯅ ꯇꯧꯔꯤꯅꯦꯕ ꯑꯩꯒꯤꯁꯨ ꯀꯩꯅꯣ ꯇꯞꯅ ꯕꯤꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯇꯞꯅ ꯁꯥꯒꯠꯂꯒꯀꯣ ꯍꯥꯏꯗꯤ ꯃꯜꯇꯤꯄꯜ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯊꯝꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯗꯅ ꯃꯜꯇꯤꯄꯜ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯊꯝꯕꯤꯌꯨ ꯏꯟꯀꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯊꯥꯗꯔꯒ ꯁꯨꯝ ꯇꯥꯜꯂꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯆꯦꯟꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯗꯣ ꯇ꯭ꯔꯦꯗꯁꯦ ꯆꯪꯉꯛ ꯇꯥꯔꯗꯤ ꯄ꯭ꯔꯣꯐꯤꯠ ꯈꯛꯀꯤ ꯌꯦꯡꯗꯕ ꯀꯣ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯇꯨꯃ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯐꯣꯀꯁ ꯑꯣꯟ ꯗ ꯄ꯭ꯔꯣꯁꯦꯁꯇꯨꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯜꯇꯤꯃꯦꯠꯂꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯒꯣꯜꯁꯦ ꯁꯣꯏ ꯌꯧꯔꯛꯀꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯇꯥꯕ ꯚꯤꯗꯤꯑꯣ ꯐꯖ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯆꯔꯒꯦꯀꯣ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯐꯣꯔ ꯋꯥꯆꯤꯡ ꯗꯤꯁ ꯚꯤꯗꯤꯑꯣ